Day to Day Jiribamgi YouTube channel asigi Google AdSense pin lae pinje ngasi lakpani hariba pinse lakpasida mayamda haraubado share tawningba amadi mayamda su khangdaba sing mainly khangdaba sing du khanghounaba akoina wagibado mayamda wadarabidamakta akoina video se mayamda share tawjabane ado AdSense account se sema matungda AdSense ki pinje lakna bohanabada kari haidi laktaba YouTuber mayam amasu koi laktaba mayam yarongani kari khangning leiraga su comment section da thambiramo mistake ama khakna duma pin ko se laktaba gi achogba maram amsu oibane adu adugumba agi matangda yam kupthararoige adugumba matangda mayam khangning leiraga su comment section da haibiramo agi khoina khangbado khoina khangjaba experience to mayam share tawba ngamna honajage ado hajik makhata na khogi AdSense account sigi pin je ngasi lakpane haiba pin sigi keno se che si manungda yaroktoini pin je adugi pin je khoi hajik kena tawdri hangdoktri che se porakpada khitingi tatkhare ado si hangdoktri asi segairaga si segair lauthoga hangtoga pindo namaga akhoi keno tawrse AdSense pin je generate tawthose di makhata na chalase sida leire khoigi AdSense account sana first leire si leire matungda akhoi changdoise sigi direct change su yare verified check se changbiro verified check se changbiro kha close atana ngisiga leire akhoi keno tharo matungda AdSense pin tharo matungda sigi asai sigi 6 digit che sigi 6 digit che siga namman sigi 6 digit namase sida selere with 6 digit namjare submit tawse first complete leramdabani adu complete ore ajik verification di complete ore sigi address verification se complete odabani adu ajik ore sini AdSense pin si sijinadri bawba sigi pinche laktri bawba koina YouTube tagi pesa phana yamna talaga su lothokpa yaroi aduna hariba AdSense pin se mamangda ai sisu lakpa yadabagi problem ma thengnaru matungda amuk hana semaga lahanbane amuk hana semaga lakpaduga sigati la soyanga mawduna thungare aduna mayamda hajiki khangningba leiraga su AdSense pin laktabagi problem leiraga su mayamna aikoina khangbadu mayam share tawjage mayam experience share tawjage adubu yamna khang haina hairubadi nate akhangba khakto share tawjage mayam adudi aikoi AdSense pin se swaida generate tawba loijare